Bangladesh ki Narsingdi district ta Hindu Laining Chatpa Amasu mai thadun hatkre yamna nungaitaba thawdok amada Bangladesh ki Narsingdi district ta Hindu Laining Chatpa mioi ama hingna mai thadun hatkre masaki chahi kunmanga rom suraba Chanchaldra Bhomik kauba mioi adu mahakna thabak suba yauba garage amagi manungda mai thadun hatkibani official report amagi matung inna garage manungda chalchanna tumduna lairingaida mai chalakibani CCTV footage yengbada kanagumba mioi kharana atamnana mai thakibagi khudam phangba ngamki Narsingdi district ki superintendent of police Abdullah Al Faruqna paumi Singda hai camera da yengbada kanagumba amana garage adu mai thakibagi khudam phangba ngamki manak nakpa mafam da kinba CCTV camera singi footage khomjinduna chenari ba mioi adu masak khangdoknaba honare laikhidrabagi imung manungna phungdorokpagi matung inna kanagumba mioi kharana atamnana thaurang tawraga garage mai thaduna chal hatkibani thogdok asida chenari ba singa thuba matamda faraga logi oiba cherak pigadabani haina taksilakli Kuki terrorist singna minungsi laitana risi kanta hatkibagi thaong condemn tawi tha asigi kunmato gi numidang pung 7 kuntra rom tarakpada kaksing kunau usan makhongdagi m risi kanta chai kuntra nipan apokpa m tomba kauba mioi ama Churasampur district ke tuibongda leiba chingnu haukip amagi mayumdagi faraga Kuki narco terrorist singna minungsi laitana nomaina kaptuna hatpi khibagi thawong koko mizeri bam branch na akanba muongda yaninda phongdrokli koko mizeri bam branch na makatana haribana pressure rule lengak na amadi lairiba central forcing asina micham miyamgi punsi kanba ngamdaba miyamgi lantung ngak senba ngamdaba haibase laibak thibani micham singi punsi kanba ngamroidaba oirabadi lairiba security force sing athubada Manipur dagi lauthokpikro Kuki narco terrorist singi control makhada central forcing asi lairabra haiba Wahang oina hangba matam yorakle miyoi amabu hatlaba matung lupa lakh 10 pigani haina lauthurakiba asina micham miyamgi punsi karisu laitana lawi takpani hairi Manipur da anouba lengak lingnaba Aroiba oina Kuki MLA sing Koukhatkhre Kuki jo MLA tarana January 19 da Guwahati da Home Minister Amit Shah unagadare Manipur da anouba lengak ama semnabagi matam yamna naksilakpana maram oinaduna state of sigi miyamna thangai sengna popular government ama lehengadra natragana lehelloidra haibagi langtakna bahengalakle thazaba yaba pau amana hai central government na Manipur da popular government ama thamnaba dugi matangda aroiba khudong saba piba oina Kuki jogi MLA tara amasung civil society organization sing Koukhatkhre lakliba January 19 da Union Home Minister Amit Shah numit nini gi khongsata Guwahati da lakadori khongsata sida Kuki jogi MLA tara Guwahati da lakna bakhangankre makhoi tara khakta natana Kuki gi civil society organization kharasu Guwahati da lehna bakhangal lakhi haina pau asina makhatari Assam Assembly election naksilakpaga loirana Manipur gi isu asisu yariba makai maisa lang nadana loisinnaba Centerna pamle masigi sumathakta matam sanglaklaba president rule asi constitution gi matung inna chahi ama pharakpa matamda popular government semhan banatragana house dissolve tawba natana atai lambi leite phibam asida Manipur da popular government ama thamnabagi damakta maitei ama sungkuki MLA sing punsinnabagi tangai fadaba lei haina centerna khalli pau asina makatana hai Manipur da president lum thamlakpa chahi ama faraba fawba Kuki gi site ta leiriba MLA singa maitegi MLA singa punna chaminahanba ngamdaba sida centerna nungaitaba fawre maram maduna lengak ama sembasi Kuki maitei amasung naga yawgadabani haibasi central government ki thausil oigadore adubu thausil asi Kuki singi marakta khulai paiba kangbu amana yamna kanna yetli popular government ama sembada Kuki jogi MLA sing yawba yaroi separate administration gi demand pidriwa fawba makhatana maiteiga yasinna khiroi haina demand tawba amasung kihanba kangbu yawrakpana Kuki jogi MLA tara khong marai lukna lairi maitei amasung Kuki MLA singna hojik thengnariba problem sing asi central government na khangi adubu Kuki gi MLA sing di makhoigi core adudagi hendokpa ngamdri masi kamdongna lakadagi haibadu Union Home Minister Amit Shah ga faminaduna wakhanaraba loisinaba ngamgani haina lauri handak Guwahati da unagani haina tawriba thawrang asida lengak ama semnabagi changsilakpa khongjanggi saruk amani masi mai pakpa natragana paktaba haibadu yenglaga kamdongna lengak semangadagi haibadu warep lorakadori thajabe yaba mphomdagi fangba pau amana Manipur da popular government ama sembagi wafam ase lakliba February gi ahanba sayol fawbada oithoklaba yai haina lauri adumakpu karana se minister oigadagi haibadu de hojikmakki oina khangdri
Manipurgi MP ahumna any Kuki tribe Kuki Chieftainship Act NRC gi matangda parliament puthoknaba MMTU na dabi tawraklei. Tha asigi kunipandagi haugadoriba India gi parliament mifam asida Manipurgi MP ahumna Manipurgi maruiba isu oiriba any Kuki tribe Kuki Chieftainship Act amasung NRC gi matangda parliament puthokna thabak oina pangthoknaba taksinbiu. Place kapta pangthokkiba paugi mifam amada MMTU gi secretary organization takhelembam parizat na phongdokre MMTU gi maruiba thaupuba kaya yauna pangthokkiba paugi mifam aduda takhelembam parizat na makhata na haikibada Manipur gi ST list gi ani Kuki tribe habasi lauthoknabagi damakta Manipur sarkarna haukiba chai lisingani tranipan lisingani kulhumdoi amasung lisingani kunmari da warep lagduna union government ki registered government of India da thakre housing masigi matang da kari thabak paikhatli bage haibadu puthokpiyo Kuki Chieftainship Act di Manipur Hill Area Education of the Right Act 1967 asigi matangda chieftainship ki chanabi ase thingjinnaba hauzik fawada Manipur da karigumba thabak amata paikhatana leibagi maram karino karamba matamdagi thabak oina paikhatkadagi amasung hauzik Manipur da changsilakliba mitop sing maru oina yumthangnariba Myanmar dagi illegal immigrants sing asi thingnabagi damakta hauzik fawada kari thabak lokhalabage lamdam asida NRC pangthoknabagi thawrang leibra amasung karamba matamda haugadagi haibagi matangda parliament puthokpiyo 1951 da phonglakkiba Manipur gi ST list da Manipur gi tribe kuntaret yawrakpaga loinena any Kuki any Lusai any Naga hyriba tamsing asiga loinena yawrake adubu 1956 tak Kaka Kalenkar Commission na tizilaba matungda any Kuki any Lusai any Naga hyriba tamsing asi publok lokthokrabani adubu lisingani ahumda Manipur lengakna karamba kangbuno kanano khangdana ST list gi yawfom thoktaba any Kuki hyriba tribe asi ST list da amuk nauna hapsinaba warep lauke warep asi Singda leiriba thadau community amasung khudaminariba yalomi singna yamna kanna yaningda phongdokpasu laikrabani warep asibu amuk handoknaba Manipur government na 2018-2023 amasung 2024 da warep ahumlak lauguna India gi register general da thakre adubu India government ki maikaidagi ngasi phawba kariguma thabak amata paikhatana lairi amaromda India lengakna Manipur gi kanglo kuntra mari bu ST list da yawhankhiba asida purupsing asigi ethnography report amata thakiba laite aduga maitai singna Indian constitution gi article 342 clause 1 gi makada ST list da chanbadagi ethnographic report tharak tanaba paikhatpa thabak paikhatpa yadabani haina thaidoktuna lairi Manipur da Myanmar dagi illegal immigrant changchilaktuna khongda fampiriba ase Kuki Chieftainship right asini asigumba chanabi asi lauthoknaba Manipur slambina 1967 gi January 10 da pass tawuna amadi India gi president nasu chahi adumaki January 13 da asset piduna January 19 da graduate notification thokre adubu ekasi ngasi Manipur gi Kuki singna taba chingi lamdam singda chanaduna karamna lairibano masina Manipur asi mitop miyancha singi hinganphom ama oiduna laire chanabi asi Mizoram dagi 1954 dadi muthatkrabani Manipur gi khwaidagi chawba yelomi singda singnarakpa Aroiba wafam amadi mapandagi changsilakpa illegal immigrants singi issue amani nauna khul lisingani chawwa helaklaba masigi mathakta anouba khul kaya leptana sengalakliba asida India lengaki karamba midyangna yenglibano India lengakna mitop khandoknaba semliba task force kari tawribage haibasi karimata khangba ngamde census ki mamangda illegal immigrant khando lamdam masida NRC tawna mitop khandoksi haibada India lengakna ngasi phawbada pakhum amata pirakpa laitri haraduna India amasung Manipur lengakna Manipur buning tam thugaiba amasung purup masel nungsina handana bagi thausil kaya asinga lingai matamdagi chathaduna lai haina supendaba wafam kaya phangdoke loina MMTU na thamliba wafam sing asi lebak miyamgi interest MP ahumna parliament thamduna thabak oina pakhanaba taksilbiu basigi mathakta Manipur da lairiba political party sing miyamgi mihut oiriba singna thabak oina pakhat pinaba party ki khenaba laitana thodang lobiyo political party amasung miyamgi mihut singna luraba tanpam masida khenaba laitana apunba thodang lobiyo haiki Orissa da lupa crore amaga lak amagi reward lauthokhraba yauna Maoist Kuukhatkhre Orissa da security force na Ganesh Wike chahi humpumapan kauba CPI Maoist ke Central Committee member Amahatkre Border Security Force BSF amasung Central Reserve Police Force CRPF ke punba team amana kandamal amade
Gazam district ki lonabada leiba Rampal umangda thibohumba ki thabak chathabada makok thongba lusingba ama yauna Maoist taruk hatpa ngamkhibani laikhidraba Maoist singi manungda nupi cadre ani yauri report amana high security force na Ramba forest range ta operation chatharingaida Maoist lalhoba singna nongmai kapsilakpadagi security force na su khud handana nakal anima akanba muongda khud thokkhibani matam khara leiraga umang adugi manungda thibohumbagi thabak chathabada Ganesh wike yauna Maoist taruki asiba haksang phangba ngamki CPI Maoist ki central committee gi member su oiba Ganesh wike faba ngambada lupa crore amaga lakh amagi manapigani haina lakthokhrabani Lakadoriba chahi mari gi manungda sabagi chang ka hena wangkhalakani report kumjali singani kun manga dagi kun mapan faubada malem sida sabagi chang Celsius degree 1.5 hengalakpa yai haina World Meteorological Organization WMA gi report amana phongdokre malem da sabagi chang nongmonomogi hengalaktuna miyoiba khaknatana thawai panba khudingmakta khudongsa daba kayamarum mayoklarkpa yai haina su report aduna phongdorakli Hauzik faubagi oina kumjali singani kun mari da malem da sabagi chang khwaidagi wangwa chahini haina longnari malem gi tongan ba mafam da umang kokthorakpa amadi singmai thabagi chang hengalakpana malem da sabagi chang ase wangkhalakpani hairi kumjali singani tara manga da malem gi ing asagi khal ka handana thamnabagi matang da pangthokkiba peliski phibamna makhoi gi khal mahausa gi khal ka handana thamnaba thawrang kaya lokhalakani haina warep loba laikhrabani mifam adu da lokhiba warek ki matung ina malem gi tongan ba leivak singna aing asagi khal ka handana thamnabagi matang da lokhalakpa thawrang singgi oina report ama pikhalak na bakhangan ke maru oina kumjali singani kuntra mathoidagi hauraga kumjali singani kuntra manga faubada paikhatpa thawrang singgi report ama UN Climate Change Office ta pikhalakadabani haina warep lauke WMO gi report na hai kumjali singani kun manga amadi kumjali singani kun mapan gi marakta malem gi sabagi chang asi kumja lising wachani panyang khaidagi na kumja lising wachama pan faubada oikiba phibam amadagi adudagi yamdrabada Celsius degree 1.9 yauna hengalakpa yai hairiba chahi mari gi matam asigi manungda ka hena saba chahi ama oirakpa yai maduna maram oiraga miyoiba khunai amadi thawai panba khudingmakta achauba chaitheng ama soidna pirakkani haina WMO gi report na phongdorakli WMO gi deputy secretary general ko Baref na hai hauzik faubagi oina malemda sabagi chang khwaidagi wangwa chahi tara khandokpa ngamkhre matung tarakpada sabagi chang amuka hengalakpa tarabadi lawu singuda akaiba tholaktuna chinjak phangdabagi awaba kaya marum mayoknarakpa yai kha Asia gi matangda mahakna hai mamangi chahi singa yengnaba matamda kha Asia gi lebak ayambada nongju gi chang hengalaktuna miyoiba khunaida achauba chaitheng ama pirakpa thengnare India Meteorological Department IMD gi report matung inna haukiba chahi manga gi manungda chahi maridi nongju gi chang ka hena wangkhe maduna maram oiraga ising ichau thokuna mahi marong kaya amang ata thoke nongjugi chang hengalakpaga iroina sabagi chang sosum hengalakle malemgi tongan bampham sing maru oina India da sabagi chang hengalakpa amasung ka hena nongjurakpagi matangda IMD gi report na hai Central Equatorial Pacific ta saba hengalakpa maramna nongjugi chang hengalakpani amasung sabagi chang su hengalakpani haina hiramasigi matangda tijiliba akhang haising na matpinari